ꯑꯌꯤꯡꯕꯤ ꯃꯆꯥꯅꯨꯄꯥ ꯆꯍꯤ 5-6 ꯁꯨꯔꯕ ꯑꯃ ꯂꯩꯔꯦ. ꯃꯆꯤꯡ ꯌꯥꯝꯅ ꯐꯠꯇꯕ, ꯃꯆꯤꯜ ꯌꯥꯝꯅ ꯀꯟꯕ, ꯇꯧꯕ ꯉꯝꯕ ꯅꯨꯄꯤ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯑꯣꯏ. ꯌꯨꯝ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯅꯦꯝꯒ ꯃꯆꯥꯅꯨꯄꯥꯒ ꯃꯈꯣꯏ 3 ꯂꯩ. ꯃꯄꯨꯔꯣꯏꯕ ꯊꯦꯝꯕꯗꯤ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕꯒꯤ ꯂꯩꯈꯤ. ꯅꯨꯡꯊꯤꯜꯅꯤ. ꯃꯆꯥꯅꯨꯄꯥ ꯊꯣꯏꯕꯗꯤ ꯁꯥꯟꯅꯕ ꯆꯠꯈꯤ. ꯑꯌꯤꯡꯕꯤ ꯄꯨꯡꯈꯩ ꯇꯨꯝꯕ ꯌꯥꯕ ꯇꯨꯝꯂꯨꯔꯕ ꯃꯇꯨꯡꯗ ꯍꯧꯒꯠꯂꯛꯂꯦ. ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯦ. ꯏꯁ, ꯅꯨꯡꯁꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯁꯥꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ. ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯈꯩ ꯁꯥꯏ ꯍꯥꯏꯋꯥꯅꯤ. ꯈꯥꯡ ꯂꯥꯛꯄꯒ ꯉꯝꯖꯕ ꯖꯥꯠ ꯅꯠꯇꯦꯗ. ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯃꯥꯒꯤ ꯃꯅꯦꯝ ꯄꯥꯛꯄꯤꯗꯤ ꯁꯪꯒꯣꯏ ꯑꯗꯨꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯍꯤꯞꯂꯤ. ꯅꯨꯡꯁꯥ ꯁꯥꯃꯜꯂꯕ ꯑꯗꯨꯗ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯍꯥꯛꯁꯨ ꯍꯤꯞꯂꯤꯕꯅꯤ. ꯐꯅꯦꯛ ꯑꯗꯨꯅ ꯐꯤꯗꯣꯟ ꯆꯤꯡꯈꯠꯂꯤ, ꯐꯨꯔꯤꯠ ꯂꯤꯠꯇꯦ. ꯃꯅꯥꯛꯇ ꯐꯗꯤ ꯑꯆꯣꯠꯄ ꯑꯃ ꯊꯝꯃꯤ. ꯑꯗꯨꯒ ꯍꯥꯏꯖꯩ. ꯁꯥꯈ꯭ꯔꯦ, ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ರೆ ꯇꯧꯔꯤꯁꯦ. ꯈꯥꯡ ꯂꯥꯛꯄꯒ ꯉꯝꯗꯦ ꯍꯥꯏꯕꯅꯤ. ꯑꯁꯨꯛ ꯁꯥꯕ ꯅꯨꯡꯁꯥ ꯑꯁꯤꯕꯨ ꯀꯔꯤꯅꯣꯅꯦꯍꯦ? ꯍꯛꯆꯥꯡ ꯀꯥꯏꯁꯦ ꯂꯣꯏꯅ ꯅꯞꯂꯦ. ꯑꯌꯤꯡꯕꯤ ꯐꯤ ꯑꯃ ꯏꯟꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯂꯦ. ꯅꯨꯡꯁꯥ ꯁꯥꯕ ꯑꯗꯨꯗ ꯐꯤ ꯑꯗꯨ ꯃꯀꯣꯛꯇ ꯀꯨꯞꯁꯤꯜꯂꯤ. ꯃꯃꯥꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯇꯥꯅꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯝꯃꯤ. ꯏꯃꯥ, ꯅꯁꯨ ꯅꯨꯄꯥꯗꯣ ꯑꯝꯇ ꯊꯤꯔꯨꯈꯤꯒꯦ ꯑꯩ. ꯉꯁꯥꯏ ꯊꯣꯛꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ. ꯋꯥꯍꯩꯁꯤ ꯈꯛ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ. ꯄꯥꯛꯄꯤꯅ ꯍꯥꯏꯖꯍꯧꯋꯤ. ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯂꯤꯕ ꯑꯣꯏꯔꯝꯅꯤꯅꯦ ꯃꯁꯤ. ꯑꯉꯥꯡ ꯊꯤꯕꯅꯤ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯗꯅ. ꯃꯥꯅ ꯈꯜꯂꯤꯕꯨ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯑꯩꯅ ꯀꯔꯤꯁꯨ ꯈꯪꯂꯔꯣꯏ ꯑꯁꯤꯅꯤꯅꯦ. ꯃꯆꯤꯟꯅ ꯃꯆꯤꯟ ꯀꯜꯂꯤꯕ, ꯍꯤꯡꯆꯥꯕꯤ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯃꯥꯒꯨꯝꯅ ꯇꯧꯔꯝꯒꯗ꯭ꯔꯅꯦ? ꯑꯌꯤꯡꯕꯤ ꯑꯁꯨꯝ ꯂꯥꯛꯏ. ꯃꯆꯥꯅꯨꯄꯥ ꯊꯤꯕꯒꯤ ꯅꯃꯥꯗ ꯂꯩꯀꯥꯏ ꯀꯣꯏꯕꯅꯤ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯑꯁꯤ. ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯔꯥꯙꯤ ꯍꯣꯏꯗ ꯃꯍꯥꯛ ꯆꯠꯂꯤ. ꯃꯌꯨꯝꯗ ꯆꯪꯉꯤ. ꯃꯈꯣꯏꯒꯤ ꯁꯪꯒꯣꯏ ꯑꯗꯨꯗ ꯅꯨꯄꯤ 2 ꯂꯩꯔꯝꯃꯤ. ꯑꯌꯤꯡꯕꯤꯅ ꯍꯦꯛꯇ ꯀꯧꯏ. ꯍꯩꯃꯥ, ꯏꯆꯦ ꯇꯣꯝꯕꯤꯅꯣ, ꯅꯪꯁꯨ ꯂꯩꯔꯝꯃꯤꯗꯅ. ꯑꯌꯤꯡꯕꯤ, ꯅꯪ ꯂꯥꯛꯏꯔꯣ? ꯆꯪꯉꯣ. ꯍꯣꯏ ꯏꯆꯦ, ꯁꯦ ꯁꯤꯗ ꯐꯝꯃꯨ. ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯐꯝꯊꯩ. ꯔꯥꯙꯦꯅ ꯍꯥꯏꯔꯛꯏ. ꯅꯨꯡꯁꯥ ꯁꯥꯃꯟꯕ ꯑꯁꯤꯗꯅꯦ ꯈꯥꯡ ꯂꯥꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯍꯩ ꯃꯦꯠꯄ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯂꯤꯕꯅꯤ. ꯏꯆꯦ, ꯁꯤꯗꯤ ꯍꯩꯈꯥꯅꯤꯅ ꯑꯝꯇꯕꯨ ꯆꯥꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯍꯩꯈꯥ ꯑꯗꯨꯗꯒꯤ ꯑꯃ ꯂꯧꯗꯨꯅ ꯃꯌꯥꯗ ꯊꯣꯛ ꯍꯨꯛꯆꯤꯜꯂꯤ. ꯃꯌꯥꯅ ꯑꯃꯨꯛꯇꯪ ꯆꯤꯛꯏ. ꯃꯃꯤꯠ ꯅꯥꯝꯃ ꯎꯏꯁꯤꯟꯗꯨꯅ, ꯁꯤꯜꯂꯤꯍꯦ ꯏꯆꯦ ꯁꯤꯗꯤ. ꯅꯃꯤꯠ ꯅꯅꯥꯒ ꯁꯤꯡꯗ꯭ꯔꯣ? ꯇꯣꯝꯕꯤꯅꯧꯅ ꯑꯃꯨꯛ ꯍꯥꯏ. ꯌꯨꯝꯗ ꯂꯩꯔꯝꯕꯅꯤ ꯑꯩꯁꯦ. ꯅꯨꯡꯁꯥꯅꯒ ꯁꯥꯕ ꯑꯁꯤꯗ ꯇꯨꯝꯅꯤꯡꯉꯛꯑꯕ. ꯃꯁꯤꯗꯤ ꯀꯥꯟꯅꯔꯔꯣꯏ ꯍꯥꯏꯗꯨꯅ ꯔꯥꯙꯦ ꯍꯣꯏꯗ ꯆꯠꯂꯨꯔꯒ ꯍꯩ ꯃꯦꯠꯄ ꯆꯥꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯂꯥꯛꯂꯤꯕꯅꯤ. ꯍꯣ ꯏꯆꯦ, ꯑꯩꯁꯨ ꯌꯨꯝꯗ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯁꯤꯗ ꯂꯥꯛꯂꯤꯕꯅꯤ. ꯔꯥꯙꯦꯅ, ꯑꯗꯨꯗꯤ ꯑꯩ ꯍꯩꯁꯦ ꯃꯦꯠꯂꯛꯑꯒꯦꯀꯣ. ꯔꯥꯙꯦꯅ ꯍꯩ ꯃꯦꯠꯂꯤ. ꯃꯦꯠꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯩ. ꯇꯣꯝꯕꯤꯅꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯑꯌꯤꯡꯕꯤ, ꯏꯅꯦꯗꯨꯕꯨ ꯅꯥꯏ ꯀꯥꯏꯅ ꯇꯧꯈꯤꯕꯗꯨꯕꯨ ꯈꯔ ꯐꯈ꯭ꯔꯕ꯭ꯔꯣ? ꯐꯈ꯭ꯔꯦꯗ ꯏꯆꯦ. ꯅꯥꯔꯒ ꯁꯤꯔꯗꯕꯣꯏ ꯅꯤꯡꯉꯨꯕꯅꯤ. ꯑꯅꯥꯕꯒ ꯁ꯭ꯋꯥꯏ ꯍꯦꯛꯇ ꯐꯈꯤꯗ. ꯀꯔꯝꯅꯅꯣꯅꯦ? ꯑꯩꯈꯣꯏꯗꯤ ꯏꯅꯦꯗꯣ ꯑꯅꯥꯕꯗꯣ ꯍꯟꯗꯛꯇꯤ ꯐꯤꯕꯝ ꯈꯔ ꯂꯨꯏ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤꯅꯦ. ꯍꯣ, ꯑꯗꯨꯕꯨꯗꯤ ꯀꯩ ꯑꯣꯏꯅꯤ ꯏꯆꯦ, ꯃꯤ ꯐꯠꯇꯕꯅꯤꯅ ꯑꯣꯠꯂꯤꯕꯅꯤꯗꯅ. ꯃꯥꯒꯤꯁꯦ ꯑꯩꯕꯨ ꯑꯣꯠꯂꯤꯕꯅꯤ. ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯀꯨꯟꯗꯨꯅ ꯂꯩꯈ꯭ꯔꯅꯤ. ꯃꯊꯤ ꯃꯌꯨꯡ ꯑꯗꯨꯅ ꯑꯩꯅ ꯂꯣꯏꯅ ꯁꯨ ꯆꯥꯝ ꯇꯧꯔꯤꯕ. ꯇꯟꯗ꯭ꯔꯥ ꯑꯗꯨꯕꯨ ꯅꯪꯕꯣ? ꯑꯁ, ꯑꯩ ꯑꯣꯏꯗꯤ ꯇꯧꯖꯔꯣꯏꯀꯣ ꯑꯌꯤꯡꯕꯤ. ꯑꯩꯅ ꯍꯦꯟꯅ ꯇꯜꯂꯤꯕꯅꯤꯗ ꯏꯆꯦ. ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯏꯍꯨꯠ ꯏꯔꯦꯡ ꯁꯤꯟꯕꯤꯅꯕ ꯌꯨꯝ ꯑꯗꯨꯗ ꯀꯅꯥ ꯂꯩꯒꯦ? ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏ. ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤꯅꯦ. ꯃꯆꯥꯅꯨꯄꯥꯗꯣ ꯊꯦꯝꯕ ꯈꯛꯇꯅꯤ. ꯑꯌꯤꯡꯕꯤ, ꯑꯃꯔꯣꯝꯗꯗꯤꯅꯦ, ꯃꯊꯟꯇ ꯄꯣꯛꯄ ꯃꯆꯥꯗ ꯌꯨꯝ ꯄꯥꯟꯕꯁꯦ ꯀꯥꯟꯅꯗꯦꯀꯣ. ꯀꯥꯟꯅꯗꯦ. ꯁꯨꯡꯀꯥꯟꯅꯦ ꯀꯥꯟꯅꯗꯦ. ꯃꯥꯒꯤ ꯁꯦꯕꯥꯕꯨ ꯇꯧꯒꯗ꯭ꯔꯥ, ꯌꯨꯝꯒꯤ ꯀꯨꯞꯅꯨꯡꯁꯤꯡꯕꯨ ꯂꯣꯏꯁꯤꯟꯒꯗ꯭ꯔꯥ? ꯑꯩꯅꯦ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ. ꯈꯖꯤꯛ ꯍꯦꯛ ꯉꯥꯡꯂꯨꯔꯒꯅ ꯀꯞꯁꯟꯅꯗꯣꯏꯕ. ꯑꯍꯜ ꯑꯁꯣꯟꯕꯤ ꯂꯩꯕꯁꯦ ꯌꯥꯝ ꯋꯥꯏꯗ. ꯔꯥꯙꯦꯅ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯂꯦ. ꯑꯌꯤꯡꯕꯤ, ꯑꯗꯨꯅꯤ ꯌꯦꯡꯉꯨ. ꯑꯩꯒꯤꯁꯨ ꯏꯅꯦꯝꯗꯣ ꯂꯩꯔꯤꯉꯩ ꯀꯌꯥꯝ ꯋꯥꯈꯤ. ꯅꯥꯔꯤꯕꯅꯤꯗꯣ ꯍꯥꯏꯗꯅ ꯐꯃꯨꯡꯗ ꯀꯨꯟꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ. ꯑꯗꯨꯒ ꯑꯩꯅ ꯈꯥꯔꯥꯏ ꯈꯪꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯄꯨꯝꯅꯃꯛ ꯍꯣꯠꯅꯔꯤꯕꯅꯤ. ꯋꯥꯈ꯭ꯔꯕꯅꯤ. ꯑꯩꯈꯣꯏꯗꯤ ꯃꯗꯨꯒꯤ ꯑꯋꯥꯕ ꯆꯩꯅꯥꯗꯣ ꯐꯪꯂꯛꯂꯕꯅꯤ. ꯏꯅꯦꯝ ꯑꯗꯨꯅ ꯍꯦꯛ ꯁꯤꯈꯤꯕꯗꯒꯤꯗꯤ ꯀꯌꯥꯝ ꯀꯣꯝꯃꯤ ꯈꯪꯉꯕ? ꯏꯅꯤꯡꯇꯝꯅ ꯁꯣꯔ ꯍꯣꯟꯕꯒꯥꯁꯦ ꯐꯪꯕꯖꯥꯠꯅꯤ. ꯑꯗꯨꯅꯤꯅꯦ ꯏꯆꯦ, ꯑꯩꯒꯤꯗꯤ ꯋꯥꯗꯧꯕ ꯈꯔ ꯋꯥꯠꯂꯤ ꯃꯥꯜꯂꯦꯗ. ꯍꯟꯗꯛ ꯅꯥꯕ ꯑꯗꯨꯗ ꯁꯤꯔꯗꯕꯨ ꯍꯦꯛ ꯅꯤꯡꯂꯨꯔꯕꯅꯤ. ꯑꯗꯨꯕꯨ ꯍꯦꯛꯇ ꯐꯈꯤꯕ. ꯆꯥꯛ ꯀꯥꯏꯗꯤꯅꯦ ꯄꯨꯈꯝꯅꯤ ꯆꯥꯔꯤꯁꯦ. ꯍꯩ ꯑꯄꯪꯕꯤ, ꯀꯔꯤꯒꯤ ꯆꯥꯛꯄꯨ ꯄꯨꯈꯝ ꯄꯤꯖꯔꯤꯅꯣ? ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯉꯤꯗꯀꯣ. ꯆꯥꯛꯇꯣ
ꯃꯌꯥꯝ ꯆꯥꯔꯗꯤ ꯀꯗꯥꯏꯗꯩ ꯅꯥꯔꯅꯤ? ꯃꯄꯥꯡꯒꯜ ꯁꯨꯝ ꯀꯟꯈꯠꯂꯛꯄ ꯃꯁꯥꯅ ꯇꯥꯕꯅꯤꯅꯦ꯫ ꯍꯣꯏꯅꯦ ꯏꯆꯦ, ꯑꯗꯨꯁꯨ ꯆꯨꯝꯃꯤꯀꯣ꯫ ꯆꯨꯝꯗ꯭ꯔꯕꯗꯤ ꯀꯔꯤꯅꯣ? ꯁꯦ ꯁꯨꯛꯇ ꯄꯤꯖꯧ꯫ ꯁꯨꯛꯇꯪ ꯄꯤꯖꯔꯗꯤ ꯌꯥꯔꯦ꯫ ꯌꯥꯝꯅ ꯆꯥꯔꯒ ꯃꯊꯤ ꯌꯥꯝꯅ ꯐꯥꯏꯅꯅꯕꯅꯤ꯫ ꯆꯦꯡꯗꯨꯝ ꯄꯥꯝꯃꯨꯗ꯭ꯔꯣ ꯅꯪꯕꯣ? ꯃꯈꯨꯠ ꯃꯁꯥꯗꯣ ꯇꯝꯗꯨꯅ ꯇꯥꯛꯑꯦ ꯑꯌꯤꯡꯕꯤ ꯃꯆꯦ ꯑꯅꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯄꯨꯝꯕ ꯃꯍꯥꯛ ꯂꯧꯏ꯫ ꯍꯣꯏ ꯏꯆꯦ, ꯍꯣꯔꯦꯟꯗꯒꯤꯗꯤ ꯆꯥꯛ ꯈꯖꯤꯛ ꯄꯤꯖꯔꯒꯦ꯫ ꯔꯥꯙꯦꯅ ꯍꯩꯈꯥ ꯃꯦꯠꯂꯤꯕꯗꯨ ꯂꯣꯏꯔꯗꯨꯅ ꯍꯩꯁꯦ ꯃꯦꯠꯄ ꯂꯣꯏꯔꯦ, ꯆꯥꯔꯁꯤꯁꯦ꯫ ꯆꯤꯅꯤ ꯈꯔꯕꯨꯗꯤ ꯊꯥꯛꯄꯅꯤ꯫ ꯁꯤꯟꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ꯫ ꯍꯣ, ꯍꯩ ꯍꯥꯏꯕꯁꯤꯗꯤꯅꯦ ꯁꯤꯟꯅ ꯆꯥꯒꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯅꯧꯅ ꯍꯩ ꯑꯃꯦꯠꯄꯗꯨ ꯃꯌꯥꯗ ꯈꯔ ꯍꯨꯛꯏ꯫ ꯃꯃꯤꯠ ꯅꯥꯝꯃ ꯎꯏꯁꯤꯟꯗꯨꯅ ꯁꯤꯅꯤꯗꯅ ꯃꯌꯦꯛ ꯍꯦꯛ ꯁꯦꯡꯉꯤꯗ꯫ ꯑꯌꯤꯡꯕꯤꯅ ꯍꯥꯏ, ꯑꯩꯗꯤ ꯍꯩꯁꯦ ꯆꯥꯕ ꯀꯌꯥ ꯌꯥꯗꯦ, ꯌꯥ ꯍꯦꯛꯇ ꯀꯨꯝꯃꯦꯕ꯫ ꯃꯁꯤꯗ ꯇꯣꯝꯕꯤꯅꯧꯅ ꯃꯈꯨꯠ ꯊꯤꯟꯗꯨꯅ, ꯍꯩ ꯑꯄꯪꯕꯤ, ꯍꯩꯒꯨꯝꯕꯁꯦ ꯌꯥꯝ ꯆꯥꯎꯅꯦ, ꯍꯩ ꯁꯤꯡꯅꯅꯕ꯫ ꯑꯦ ꯍꯩ ꯌꯥꯝ ꯆꯥꯕꯁꯦ ꯍꯩ ꯁꯤꯡꯅꯕ꯭ꯔꯣ ꯏꯆꯦ? ꯑꯗꯨꯗꯤ ꯆꯞ ꯆꯥꯕ ꯈꯪꯗꯦꯗ, ꯍꯥꯏꯐꯦꯠ ꯃꯃꯤꯡꯁꯦ ꯃꯥꯟꯅꯩꯗꯅ꯫ ꯑꯗꯨꯗꯤ ꯏꯆꯦ ꯑꯩ ꯍꯩ ꯌꯥꯝꯅ ꯆꯥꯕ ꯇꯥꯔꯤ꯫ ꯆꯥꯎ ꯆꯥꯎ꯫ ꯃꯈꯣꯏ ꯑꯍꯨꯝ ꯍꯩ ꯃꯦꯠꯄ ꯃꯈꯥ ꯇꯥꯅ ꯆꯥꯔꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯌꯤꯡꯕꯤꯅ, ꯑꯩꯁꯦ ꯏꯆꯥꯁꯨ ꯍꯜꯂꯛꯍꯧꯗ꯭ꯔꯤꯕꯅꯤꯅꯦ꯫ ꯏꯆꯥ ꯊꯤꯕꯅꯤ ꯍꯥꯏꯔꯒ ꯊꯣꯔꯛꯂꯤꯕꯅꯤ꯫ ꯏꯆꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯑꯌꯤꯡꯕꯤ ꯍꯧꯒꯠꯂꯤ꯫ ꯔꯥꯙꯦꯅ, ꯍꯩ ꯑꯌꯤꯡꯕꯤ, ꯅꯪ ꯁꯤꯡꯉꯨꯀꯣ, ꯁꯤꯡꯗ꯭ꯔꯕꯗꯤ ꯅꯪ ꯋꯥꯖꯔꯦ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯅꯪꯒꯤ ꯐꯅꯅꯕꯅꯤꯀꯣ꯫ ꯍꯣꯏ ꯏꯆꯦ, ꯑꯩ ꯂꯣꯏ ꯈꯪꯉꯤꯗ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯌꯤꯡꯕꯤ ꯊꯣꯛꯂꯛꯂꯦ꯫ ꯊꯣꯡꯒꯥꯜ ꯃꯄꯥ ꯍꯦꯛ ꯌꯧꯕꯒ ꯁꯣꯔꯣꯛ ꯑꯗꯨꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯊꯣꯏꯕꯅ ꯀꯞꯇꯨꯅ ꯂꯥꯛꯂꯤꯕꯗꯨ ꯍꯦꯛ ꯎꯔꯦ꯫ ꯃꯗꯨꯗ ꯐꯠ ꯆꯪꯁꯤꯟꯗꯨꯅ, ꯊꯣꯏꯕ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯞꯇꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤꯅ? ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯐꯨꯏ? ꯍꯥꯏꯌꯨ, ꯏꯆꯥꯗ ꯀꯅꯥꯅ ꯐꯨꯕꯒꯦ? ꯇꯣꯝꯄꯣꯛꯅ ꯑꯩꯅ ꯆꯦꯜꯂꯤꯉꯩꯗ ꯏꯟꯊꯨꯔꯛꯏꯕ꯫ ꯏꯃꯥ, ꯑꯩꯒꯤ ꯈꯨꯅꯤꯡꯗ ꯏ ꯊꯣꯛꯑꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯈꯨꯅꯤꯡ ꯑꯗꯨꯒ ꯃꯈꯣꯡ ꯈꯨꯔꯥꯏ ꯑꯗꯨꯒ ꯏ ꯊꯣꯛꯂꯤꯕꯗꯨ ꯊꯥꯡꯇꯣꯛꯇꯨꯅ ꯎꯠꯂꯤ꯫ ꯑꯌꯤꯡꯕꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯁꯥꯗ ꯏ ꯊꯣꯛꯂꯤꯕ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯈꯪꯁꯥꯎ ꯁꯥꯎꯏ꯫ ꯍꯦ, ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕ? ꯃꯥꯒꯤꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯕꯨ ꯍꯦꯛꯇ ꯍꯥꯠꯀꯦ ꯍꯥꯏꯅ ꯇꯧꯕꯅꯤ, ꯈꯪꯉꯣꯏꯗ꯭ꯔꯗꯣ? ꯊꯣꯏꯕ, ꯂꯥꯎ, ꯍꯧꯖꯤꯛꯃꯛꯅꯦ ꯃꯈꯣꯏꯗ ꯆꯠꯁꯤ꯫ ꯏꯃꯥꯅꯦ ꯇꯣꯝꯄꯣꯛꯇꯨ ꯐꯨꯒꯦ꯫ ꯏ ꯉꯥꯛꯇ ꯉꯥꯏꯔꯤ ꯍꯥꯏ ꯋꯥꯅꯤ ꯇꯧꯔꯤꯁꯤꯕꯣ꯫ ꯑꯌꯤꯡꯕꯤ ꯃꯆꯥꯗ ꯁꯣꯛꯄ ꯑꯗꯨꯗ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯃꯆꯥꯅꯨꯄꯥꯕꯨ ꯄꯨꯗꯨꯅ ꯇꯥꯊꯣꯠ ꯈꯣꯏꯗ ꯆꯠꯂꯤ꯫ ꯇꯥꯊꯣꯠ ꯍꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯤ꯫ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯇꯥꯊꯣꯠ ꯐꯤ ꯁꯥꯔꯤ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛ ꯂꯩꯔꯤ꯫ ꯑꯌꯤꯡꯕꯤꯅ ꯍꯦꯛꯇ ꯈꯣꯜ ꯋꯥꯡꯅ ꯍꯥꯏ, ꯍꯦ ꯇꯣꯝꯄꯣꯛ, ꯅꯪ ꯁꯤꯗ ꯊꯣꯛꯂꯛꯎ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯏꯟꯊꯨꯔꯤꯕ? ꯁꯤꯗ ꯊꯨꯅ ꯊꯣꯔꯛꯎ ꯅꯪ꯫ ꯇꯥꯊꯣꯠ ꯌꯦꯡꯊꯣꯔꯛꯇꯨꯅ, ꯑꯌꯤꯡꯕꯤ, ꯀꯔꯤ ꯇꯧꯔꯒꯦ? ꯍꯣ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯏꯟꯊꯨꯔꯦꯌꯦ꯫ ꯃꯈꯨꯠ ꯈꯨꯅꯤꯡꯗ ꯃꯈꯨꯔꯥꯏꯗꯒ ꯏ ꯊꯣꯛꯂꯤꯕꯁꯦ ꯌꯦꯡꯉꯨ꯫ ꯊꯑꯣꯏꯅ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯇꯧꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯈ꯭ꯔꯦ꯫ ꯀꯩꯅꯣꯗ ꯑꯌꯤꯡꯕꯤ, ꯅꯪꯒꯤ ꯋꯥꯗꯣ ꯀꯩꯅꯣꯝꯃ ꯇꯧꯏ꯫ ꯑꯉꯥꯡ ꯃꯁꯦꯜ ꯁꯥꯟꯅꯕꯅꯤ, ꯁꯣꯏꯗꯅ ꯇꯧꯈꯤꯕ ꯑꯣꯏꯔꯝꯒꯅꯤꯌꯦ꯫ ꯁꯣꯏꯕꯗꯕꯨ ꯑꯁꯨꯝꯅ ꯁꯣꯛꯀꯗꯕ ꯅꯠꯇꯦꯗ꯫ ꯊꯑꯣꯏꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯕꯖꯥꯠꯅꯤ꯫ ꯅꯆꯥꯅꯨꯄꯥꯗꯨ ꯄꯨꯊꯣꯔꯛꯑꯣ, ꯑꯩ ꯋꯥꯔꯛꯀꯦ꯫ ꯍꯩ, ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯅꯁꯤ ꯑꯌꯤꯡꯕꯤ꯫ ꯀꯔꯤꯒꯤ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯅꯕꯅꯣ? ꯏꯆꯥ ꯑꯁꯦ ꯁꯤꯔꯝꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯇꯥꯊꯣꯠꯅ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯉꯤ꯫ ꯇꯣꯝꯄꯣꯛ, ꯅꯪꯅ ꯊꯣꯏꯕꯗ ꯏꯜꯂꯦ ꯍꯥꯏꯔꯤꯁꯦ ꯆꯨꯝꯕ꯭ꯔꯣ? ꯇꯣꯝꯄꯣꯛꯅ ꯈꯨꯝꯃꯤ, ꯏꯃꯥ, ꯃꯥꯅ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯏꯟꯊꯨꯔꯛꯏꯅꯤ꯫ ꯑꯌꯤꯡꯕꯤ, ꯏꯆꯥꯅ ꯍꯥꯏꯁꯦ ꯇꯥꯔꯦꯗꯅ ꯅꯪ? ꯀꯌꯥꯗ ꯃꯆꯤꯟ ꯊꯤꯔꯤꯕ ꯑꯉꯥꯡꯅꯣ ꯌꯦꯡꯉꯨꯅꯦꯍꯦ꯫ ꯑꯉꯥꯡ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯆꯤꯟ ꯊꯤꯕ? ꯊꯣꯏꯕꯅ ꯍꯥꯏ, ꯑꯩꯅ ꯀꯗꯥꯏꯗ ꯍꯥꯟꯅ ꯏꯜꯂꯤ? ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯜꯂꯛꯄ ꯅꯠꯇ꯭ꯔꯥ? ꯏꯟꯗꯦ ꯀꯩꯁꯨ, ꯅꯪꯅ ꯍꯥꯟꯅ ꯏꯟꯕꯅꯤ꯫ ꯍꯦ ꯊꯣꯏꯕ, ꯑꯩꯒꯤ ꯏꯆꯥꯅꯗꯤ ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯈꯛ ꯏꯜꯂꯝꯃꯣꯏꯅꯦ, ꯅꯪꯅ ꯍꯥꯟꯅ ꯏꯟꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯌꯤꯡꯕꯤꯅ, ꯅꯆꯥꯒꯤ ꯃꯤꯆꯪꯒꯗꯣ ꯌꯥꯝꯅ ꯆꯪꯂꯛꯀꯅꯨꯗ, ꯃꯗꯨꯅ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ꯫ ꯀꯔꯤꯅꯣ, ꯃꯤꯒꯤ ꯃꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯈꯟꯅꯕ ꯍꯦꯛꯇ ꯍꯧꯕꯤꯔꯤꯕꯁꯤꯕꯣ? ꯍꯣ, ꯍꯧꯅꯕꯅ ꯀꯅꯥꯅ ꯁꯤꯟꯒꯦ? ꯏꯆꯥ ꯑꯁꯤꯅ ꯏ ꯇꯥꯗꯨꯅ ꯁꯣꯛꯂꯒ ꯇꯨꯃꯤꯟꯅ ꯂꯩꯒꯗꯕ ꯃꯃꯥꯗꯣ ꯑꯩꯗꯤ ꯅꯠꯇꯦ꯫ ꯍꯣ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯦ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯤ, ꯑꯗꯨꯅꯅꯤ꯫ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤꯗꯤ ꯌꯥꯝ ꯐꯔꯦꯅꯦ ꯍꯥ, ꯌꯥꯝ ꯐꯔꯦꯕ꯫ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏꯀꯣ, ꯁ꯭ꯋꯥꯏꯗ ꯌꯥꯝ ꯂꯥꯡꯒꯅꯨ, ꯆꯠꯂꯣ ꯊꯨꯅ꯫ ꯍꯣ, ꯆꯠꯈꯤꯅꯤ, ꯅꯪꯅ ꯇꯥꯟꯗ꯭ꯔꯕꯁꯨ ꯆꯠꯀꯅꯤ꯫ ꯏꯃꯥꯒꯤ ꯊꯣꯏꯕ, ꯃꯇꯨꯡꯗꯗꯤꯅꯦ ꯏꯆꯥꯗ ꯍꯧꯔꯛꯄ ꯃꯤ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯒꯅꯨ, ꯍꯦꯛꯇ ꯐꯨꯒꯥꯏꯌꯨ꯫ ꯏꯆꯥꯒꯤꯗꯃꯛꯇ ꯏꯃꯥ ꯂꯩꯔꯤ, ꯂꯥꯎ ꯆꯠꯁꯤ꯫
ꯇꯥꯊꯣꯠꯅ ꯑꯃꯨꯛꯀ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏ, ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ, ꯍꯌꯦꯡ ꯃꯈꯩꯗꯤꯅꯦ ꯍꯤꯡꯆꯥꯕꯤꯒꯤ ꯃꯆꯥꯒ ꯁꯥꯟꯅꯕ ꯌꯥꯗꯦꯀꯣ. ꯍꯤꯡꯆꯥꯕꯤꯒꯤ ꯃꯆꯥꯅꯤꯅꯅꯦ ꯃꯥꯁꯨ ꯍꯤꯡꯆꯥꯕ ꯑꯣꯏꯔꯝꯒꯅꯤ. ꯏꯆꯥꯕꯨ ꯑꯃꯨꯛ ꯆꯥꯊꯣꯛꯄꯤꯈ꯭ꯔꯕꯗꯤ ꯏꯃꯥꯗꯤ ꯃꯥꯡꯖꯔꯦ. ꯋꯥꯍꯩ ꯑꯁꯤꯗ ꯑꯌꯤꯡꯕꯤ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯂꯨꯔꯕꯗꯨ ꯆꯠꯄ ꯉꯝꯗ꯭ꯔꯦ. ꯃꯃꯥꯏꯁꯠ ꯂꯩꯊꯣꯔꯛꯇꯨꯅ, ꯍꯦ, ꯍꯧꯖꯤꯛꯀꯤꯗꯣ ꯀꯔꯤ ꯍꯥꯏꯕꯅꯣ? ꯑꯩꯕꯨ ꯍꯤꯡꯆꯥꯕꯤ ꯀꯥꯏꯅ? ꯍꯦ, ꯍꯤꯡꯆꯥꯕꯤꯗꯤ ꯅꯪꯅꯤꯅꯦ ꯅꯪ. ꯃꯁꯤꯗ ꯇꯥꯊꯣꯠꯅ ꯍꯥꯏꯐꯦꯠ ꯅꯣꯛꯇꯨꯅ, ꯍꯥꯏꯌꯣ, ꯃꯤꯁꯤꯡꯁꯦ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯍꯥꯏꯔꯗꯤ ꯁꯥꯎꯋꯦ ꯍꯥꯏꯕꯗꯨ ꯆꯨꯝꯈ꯭ꯔꯦꯗꯀꯣ. ꯍꯣ, ꯍꯤꯡꯆꯥꯕꯤꯗꯤ ꯅꯪꯅꯤꯅꯦ ꯏꯕꯦꯝꯃ. ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯉꯦ ꯇꯧꯔꯤꯁꯦ ꯑꯩꯗꯤ. ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯔꯒ ꯃꯀꯨ ꯃꯅꯦꯝꯒꯤ ꯁꯦꯕꯥ ꯇꯧꯒꯅꯤ ꯈꯪꯗꯕ, ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯍꯤꯒꯥꯏ ꯋꯥ ꯉꯥꯡꯗꯨꯅ ꯂꯩꯕ ꯅꯨꯄꯤ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯅꯠꯆꯗ꯭ꯔꯕꯗꯣ. ꯑꯣ, ꯅꯪꯒꯤꯁꯦ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗ ꯍꯧꯔꯦꯅꯦ. ꯍꯣ, ꯑꯩꯈꯣꯏꯗꯤ ꯁꯣꯝꯗ ꯍꯥꯏꯖꯕ ꯅꯠꯇꯤꯌꯦ, ꯃꯤ ꯑꯃꯗ ꯍꯥꯏꯖꯕ. ꯄꯥꯟꯕꯨ ꯄꯥꯟꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯛ ꯁꯧꯔꯤꯁꯤꯕꯣ? ꯐꯩ ꯍꯥꯏꯔꯤꯁꯤꯅꯤ. ꯇꯟꯖꯥ ꯆꯥꯕ ꯀꯥꯟꯗ ꯑꯌꯤꯡꯕꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯅ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ. ꯊꯣꯏꯕ, ꯆꯠꯁꯤꯜꯂꯛꯑꯣ, ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯕ ꯍꯧꯅꯗꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯆꯤꯡꯗꯨꯅ ꯊꯨꯅ ꯊꯣꯛꯈꯤ. ꯇꯥꯊꯣꯠꯅ ꯍꯥꯏꯖꯍꯧꯏ, ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯇꯧꯖ ꯁꯥꯔꯤꯅꯣ ꯈꯪꯗꯦ. ꯂꯥꯏꯃ ꯌꯦꯡꯖꯅꯤꯡꯗꯦꯗ. ꯃꯌꯨꯝ ꯌꯧꯔꯦ. ꯊꯣꯏꯕ ꯁꯪꯒꯣꯏꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯦ. ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯐꯝꯊꯩ ꯑꯗꯨꯒ ꯍꯥꯏ, ꯕꯨꯕꯣꯛ, ꯑꯩ ꯏ ꯊꯣꯛꯑꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯏ ꯊꯣꯛꯂꯤꯕꯗꯨ ꯎꯠꯂꯦ ꯄꯥꯛꯄꯤꯅ. ꯍꯩꯃ, ꯏ ꯊꯣꯛꯂꯦꯅ ꯁꯤꯗꯤ. ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯨꯔꯒꯦ? ꯑꯗꯨꯕꯨꯔꯣ, ꯂꯝꯄꯥꯛꯇ ꯆꯦꯟꯕ ꯁꯥꯟꯅꯕꯗꯅꯦ ꯇꯣꯝꯄꯣꯛꯅ ꯏꯟꯊꯨꯔꯛꯏꯕ. ꯍꯌꯦꯡ ꯃꯈꯩꯗꯤꯅꯦ ꯐꯖꯅ ꯁꯥꯟꯅꯧ. ꯑꯁꯨꯝꯅ ꯏ ꯊꯣꯛꯄ ꯃꯈꯩ ꯁꯥꯟꯅꯕ ꯍꯧꯅꯗꯦ. ꯑꯩꯅ ꯅꯠꯇꯤꯌꯦ ꯏꯕꯣꯛ. ꯑꯣ, ꯏꯁꯨ ꯅꯥꯔꯝꯃꯅꯤꯗ. ꯑꯌꯤꯡꯕꯤꯅ ꯃꯥꯡꯒꯣꯜꯗꯒꯤ ꯂꯥꯎꯔꯛꯏ. ꯍꯩ, ꯅꯪ ꯁꯤꯗ ꯂꯥꯎ. ꯏ ꯊꯣꯛꯂꯤꯗꯣ ꯍꯤꯗꯥꯛꯇꯒꯤ ꯂꯥꯎ. ꯄꯥꯛꯄꯤꯅ ꯃꯁꯨꯗ ꯌꯦꯡꯗꯨꯅ, ꯅꯃꯥꯅ ꯍꯤꯗꯥꯛꯇꯒꯤ ꯍꯥꯏꯁꯦ, ꯆꯠꯂꯣ. ꯑꯧ ꯕꯨꯕꯣꯛ. ꯍꯧꯒꯠꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯦ. ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯊꯩ. ꯑꯌꯤꯡꯕꯤꯅ ꯍꯥꯏ, ꯃꯤꯅ ꯏꯟꯊꯨꯔꯛꯑꯒ ꯅꯪꯕꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯕ꯭ꯔꯥꯕ? ꯑꯩꯅ ꯅꯥꯕꯒꯤ ꯀꯞꯂꯤꯉꯩꯗ ꯃꯥꯗꯤ ꯑꯗꯨꯝ ꯃꯌꯨꯝꯗ ꯆꯦꯟꯈ꯭ꯔꯦ. ꯃꯇꯨꯡꯗꯗꯤꯅꯦ ꯃꯤꯅ ꯉꯝꯍꯟꯕ ꯌꯥꯕ ꯅꯠꯇꯦ. ꯅꯪꯅ ꯉꯝꯅꯅꯕ ꯇꯧꯒꯗꯕꯅꯤ. ꯆꯥꯔꯝꯗꯥꯏꯗꯤ ꯌꯥꯝꯃꯤꯒ ꯌꯥꯝꯗꯦꯒ. ꯅꯪ ꯍꯥꯏꯁꯤꯅꯤ ꯅꯪ. ꯍꯣꯏ ꯏꯃꯥ. ꯏ ꯊꯣꯛꯂꯤꯕꯗꯨ ꯇꯩꯊꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯤꯗꯥꯛ ꯇꯩꯕꯤꯔꯤ. ꯅꯨꯃꯤꯗꯥꯡꯅꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯊꯤꯕ ꯍꯧꯏ. ꯑꯌꯤꯡꯕꯤ ꯃꯊꯟꯇ ꯍꯥꯏꯖꯩ, ꯍꯅꯨꯕꯤ ꯃꯥꯒꯤꯗꯤ ꯆꯥꯛ ꯈꯤꯇꯪ ꯊꯤꯒꯦ. ꯀꯔꯤꯒꯤ ꯌꯥꯝ ꯄꯤꯖꯕꯅꯣ? ꯆꯥꯛ ꯌꯥꯝꯅ ꯆꯥꯔꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯦ ꯃꯍꯥꯛꯇꯤ. ꯆꯦꯡ ꯆꯥꯛꯅꯒ ꯇꯥꯡꯕꯅꯤ. ꯈꯖꯤꯛꯇꯪ ꯑꯣꯏꯅ ꯄꯤꯖꯒꯦ. ꯑꯁꯤ ꯈꯟꯗꯨꯅ ꯃꯅꯦꯝꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯗꯨꯗ ꯆꯥꯛ ꯈꯖꯤꯛꯇꯪ ꯊꯤꯔꯝꯃꯤ. ꯌꯥꯔꯦꯗ, ꯌꯥꯝꯕꯨ ꯌꯥꯝꯃꯜꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯅꯍꯥꯟ ꯃꯈꯩ ꯊꯤꯕ ꯆꯥꯛ ꯁꯔꯨꯛ ꯑꯗꯨꯗꯒꯤ 3 ꯊꯣꯛꯄꯒꯤ ꯑꯃꯈꯛꯅꯤ ꯃꯍꯥꯛꯅ ꯊꯤꯔꯤꯕꯁꯦ. ꯆꯥꯛ ꯏꯟꯁꯥꯡ ꯍꯥꯞꯄ ꯊꯤꯕ ꯂꯣꯏꯔꯗꯨꯅ ꯃꯃꯥꯕꯨ ꯀꯧꯏ. ꯍꯣ ꯏꯃꯥ, ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯊꯣꯛꯂꯔꯣ ꯂꯥꯛꯑꯣ. ꯃꯆꯥꯅꯨꯄꯥꯕꯨꯁꯨ ꯀꯧꯏ. ꯊꯣꯏꯕ ꯆꯪꯂꯛꯇꯨꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯤ. ꯄꯥꯛꯄꯤ ꯉꯁꯥꯏ ꯑꯌꯨꯛ ꯆꯥꯛ ꯆꯥꯈꯤꯕꯗꯒꯤ ꯀꯔꯤꯁꯨ ꯆꯥꯔꯛꯇ꯭ꯔꯤꯕꯅꯤ. ꯆꯥꯛ ꯂꯥꯝꯂꯕꯅꯤ ꯃꯍꯥꯛ. ꯆꯥꯛ ꯆꯥꯔꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯃꯍꯥꯛ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ. ꯃꯃꯧ ꯅꯨꯄꯤꯗ ꯍꯪꯉꯤ, ꯏꯃꯧ ꯏꯕꯦꯝꯃ, ꯏꯃꯥꯒꯤ ꯆꯥꯛꯄꯨ ꯀꯗꯥꯏꯅꯣ? ꯀꯩꯅꯣ ꯏꯃꯥ, ꯅꯨꯡꯇꯤꯒꯤ ꯆꯥꯕ ꯄꯨꯈꯝ ꯐꯥꯎꯕ ꯃꯁꯛ ꯈꯪꯗ꯭ꯔꯕ꯭ꯔꯥ? ꯇꯨ, ꯑꯗꯨꯗ ꯂꯩꯔꯤꯗꯣ ꯑꯗꯨꯅꯤ ꯆꯥꯔꯣ. ꯍꯥ? ꯆꯥꯛ ꯄꯨꯈꯝ ꯑꯗꯨ ꯃꯍꯥꯛ ꯎꯏ. ꯌꯥꯝꯅ ꯍꯦꯟꯅ ꯆꯥꯅꯤꯡꯂꯨꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦ. ꯆꯈꯣꯝ 4-5 ꯍꯨꯛꯄꯗ ꯂꯣꯏꯈ꯭ꯔꯒꯅꯤ. ꯑꯌꯤꯡꯕꯤꯅ ꯃꯈꯥ ꯇꯥꯏ. ꯆꯥꯛ ꯌꯥꯝꯅ ꯆꯥꯔꯒ ꯅꯥꯅꯅꯕꯅꯤ. ꯑꯍꯜꯒ ꯑꯣꯏꯔꯦ ꯌꯥꯝꯅ ꯆꯥꯁꯤꯟꯕꯗꯣ ꯐꯔꯛ ꯇꯥꯅꯤ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ. ꯑꯗꯨ ꯈꯛꯇ ꯑꯣꯏꯅ ꯆꯥꯔꯣ. ꯌꯥꯝꯃꯜꯂꯕ꯭ꯔꯅꯤ ꯏꯃꯥ? ꯄꯥꯛꯄꯤ ꯇꯞꯅ ꯐꯝꯊꯩ. ꯆꯥꯛ ꯄꯨꯈꯝ ꯑꯗꯨ ꯆꯤꯡꯁꯤꯜꯂꯤ. ꯀꯔꯤꯕꯨ ꯍꯥꯏꯖꯔꯨꯅꯤ ꯃꯍꯥꯛꯅ ꯃꯄꯥꯡꯒꯜ ꯐꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯕꯨꯛ ꯄꯦꯟꯅ ꯃꯍꯥꯛꯅ ꯆꯥꯖꯈꯤꯕꯅꯤ. ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯕꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯂꯛꯂꯦ. ꯃꯇꯝ ꯑꯗꯨ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤꯗ ꯂꯨꯍꯣꯡꯗꯨꯅ ꯂꯥꯛꯄ ꯆꯍꯤ ꯑꯃ ꯈꯔ ꯍꯦꯜꯂꯞ ꯇꯧꯔꯦ. ꯅꯨꯃꯤꯗꯥꯡꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯊꯦꯡꯅ ꯍꯜꯂꯛꯏ. ꯃꯅꯦꯝ ꯃꯀꯨ ꯍꯣꯏꯗꯤ ꯉꯁꯥꯏꯅ ꯆꯥꯛ ꯆꯥꯈ꯭ꯔꯦ. ꯄꯥꯛꯄꯤ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄ ꯉꯥꯏꯔꯤ. ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯆꯥꯎꯔꯦꯜ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ. ꯃꯃꯥꯡ ꯊꯣꯡ ꯑꯗꯨꯗ ꯃꯈꯨꯠꯅ ꯀꯣꯛ ꯊꯤꯜꯂꯦ. ꯄꯥꯛꯄꯤ, ꯑꯩ ꯍꯜꯂꯛꯑꯦꯅꯦꯍꯦ, ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯇꯣꯛꯎ. ꯄꯥꯛꯄꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯣꯜ ꯇꯥꯕ ꯑꯁꯤꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯏ. ꯊꯣꯡ ꯍꯥꯡꯇꯣꯛꯏ ꯑꯗꯨꯒ ꯍꯥꯏꯖꯩ, ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯊꯦꯡꯕꯤꯔꯛꯂꯤꯕꯁꯤꯕꯣ? ꯊꯕꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ.
ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯉꯤ꯫ ꯄꯥꯛꯄꯤꯅ ꯈꯨꯗꯩ ꯑꯃ ꯄꯤꯗꯨꯅ ꯈꯨꯗꯩꯁꯤꯗ ꯂꯩꯔꯤ, ꯍꯣꯡꯗꯣꯛꯄꯤꯔꯣ꯫ ꯆꯥꯎꯔꯦꯜ ꯃꯐꯤ ꯍꯣꯡꯗꯣꯛꯏ꯫ ꯏꯃꯥꯈꯣꯏꯗꯤ ꯇꯨꯝꯈ꯭ꯔꯕ ꯖꯥꯠꯂꯥ? ꯍꯧꯖꯤꯛ ꯋꯥꯏꯗ ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯕꯅꯤ꯫ ꯆꯥꯛꯄꯨ ꯆꯥꯈ꯭ꯔꯕ꯭ꯔꯣ? ꯆꯥꯈ꯭ꯔꯦ꯫ ꯄꯥꯛꯄꯤ, ꯀꯔꯤ ꯏꯟꯖꯥꯡꯕꯨ ꯊꯣꯡꯒꯦꯅꯦ? ꯉꯥ ꯊꯣꯡꯉꯤ, ꯄꯥꯕꯨꯡꯅ ꯉꯁꯥꯏ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯏ꯫ ꯑꯩꯗꯤꯅꯦ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯆꯥꯕꯤꯔꯔꯣ ꯂꯥꯛꯑꯣ꯫ ꯅꯪꯁꯨ ꯆꯥꯔꯕ ꯅꯠꯇ꯭ꯔꯣ? ꯑꯩꯗꯤ ꯆꯥꯗ꯭ꯔꯤ꯫ ꯀꯔꯤꯒꯤ ꯅꯪꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯔꯝꯗ꯭ꯔꯤꯕ? ꯆꯥꯊꯣꯛꯂꯝꯕ ꯌꯥꯗꯕ꯭ꯔꯣ? ꯅꯪ ꯌꯥꯎꯗꯅ ꯀꯃꯥꯏꯅ ꯏꯊꯟꯇ ꯆꯥꯗꯣꯏꯅꯣ? ꯃꯄꯨꯔꯣꯏꯕ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯆꯥꯒꯗꯕꯅꯤ꯫ ꯌꯥꯗꯦ ꯃꯗꯨ꯫ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯥꯔꯗꯧꯅꯤ꯫ ꯂꯥꯛꯑꯣ꯫ ꯆꯥꯛꯈꯨꯝꯗ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯪꯉꯤ꯫ ꯄꯥꯛꯄꯤꯅ ꯆꯥꯛ ꯄꯨꯈꯝ ꯑꯗꯨ ꯊꯥꯡꯇꯣꯛꯏ, ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯗꯨꯃꯁꯨ ꯊꯥꯡꯇꯣꯛꯏ꯫ ꯀꯣꯝꯄꯥꯛꯁꯤꯗ ꯂꯩꯔꯤ, ꯈꯨꯠꯇꯣ ꯍꯥꯝꯕꯤꯔꯣ꯫ ꯆꯥꯎꯔꯦꯜ ꯃꯈꯨꯠ ꯍꯥꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, ꯅꯪꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯄꯨꯊꯣꯔꯛꯑꯣ꯫ ꯑꯩ ꯀꯣꯟꯅ ꯆꯥꯔꯒꯦ꯫ ꯀꯔꯤꯒꯤ ꯀꯣꯟꯅ ꯆꯥꯕꯅꯣ? ꯍꯧꯖꯤꯛꯁꯨ ꯊꯦꯡꯂꯕꯅꯤ, ꯄꯨꯟꯅ ꯑꯗꯨꯝ ꯆꯥꯃꯤꯟꯅꯔꯗꯕꯅꯤ꯫ ꯑꯁ ꯅꯪꯁꯤꯗꯤꯕ꯫ ꯄꯥꯛꯄꯤ ꯃꯄꯨꯔꯣꯏꯕꯅ ꯌꯥꯗ꯭ꯔꯕꯗ ꯆꯥꯛ ꯄꯨꯈꯝ ꯑꯗꯨ ꯊꯥꯡꯗꯣꯔꯛꯂꯦ꯫ ꯃꯥꯁꯨ ꯆꯥꯕ ꯍꯧꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯆꯥꯎꯔꯦꯜ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨꯗꯒꯤ ꯈꯔ ꯂꯧꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯞꯄꯤ꯫ ꯃꯗꯨꯗ ꯄꯥꯛꯄꯤꯅ, ꯀꯩꯅꯣ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯥꯞꯄꯛꯏꯁꯤꯅ? ꯃꯁꯤꯗ ꯆꯥꯎꯔꯦꯜꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯑꯩꯗꯤ ꯆꯥꯗ꯭ꯔꯕꯁꯨ ꯌꯥꯏ, ꯅꯪꯗꯤ ꯆꯥꯗꯕ ꯌꯥꯗꯦ꯫ ꯑꯩꯗꯤ ꯀꯌꯥꯕꯨ ꯆꯥꯅꯤꯡꯗꯦꯗ꯫ ꯅꯪ ꯆꯥꯅꯤꯡꯗ꯭ꯔꯕꯁꯨ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕ ꯏꯆꯥꯗꯨꯒꯤ ꯈꯜꯂꯒ ꯅꯪ ꯆꯥꯒꯗꯕꯅꯤ꯫ ꯄꯥꯛꯄꯤ ꯃꯇꯝ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯤꯠꯂꯨ ꯑꯅꯤꯗꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯂꯦ꯫ ꯑꯌꯤꯡꯕꯤꯅ ꯃꯅꯦꯝꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯀꯩꯅꯣ ꯏꯃꯥ? ꯆꯥꯛ ꯆꯥꯎ ꯍꯥꯏꯔꯒ ꯅꯥꯄꯤꯒ ꯇꯥꯔꯒ ꯀꯞꯂꯤꯗꯨꯅ? ꯆꯥꯛ ꯄꯨꯈꯝꯗꯒ ꯅꯥꯄꯤꯒ ꯂꯣꯏꯅ ꯇꯥꯔꯤ ꯍꯥꯏꯕꯅꯤ꯫ ꯐꯩ ꯈꯪꯗꯦ ꯐꯠꯇꯦ ꯈꯪꯗꯦ ꯀꯩꯅꯣ ꯍꯥꯏꯕꯅꯤ꯫ ꯈꯔꯕꯨ ꯆꯥꯕ ꯐꯪꯂꯤꯕꯁꯦ ꯐꯃꯜꯂꯕꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯈꯟꯗꯣꯛꯀꯦꯗꯤ ꯂꯩꯇꯦ꯫ ꯃꯗꯨꯗꯤ ꯅꯠꯇꯗꯅ ꯀꯞꯁꯤꯟꯅꯔꯗꯅ꯫ ꯌꯥꯝ ꯀꯞꯅꯤꯡꯂꯗꯤꯅꯦ ꯅꯪ ꯆꯥꯔꯨꯔꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯒꯤ ꯄꯨꯈꯝ ꯑꯗꯨ ꯁꯠ ꯂꯥꯝꯗꯨꯅ ꯂꯩꯃꯥꯏꯗ ꯊꯣꯛ ꯍꯩꯗꯣꯛꯏ꯫ ꯐꯔꯝꯃꯅꯤ ꯁꯤ ꯑꯣꯏꯔꯗꯤ꯫ ꯐꯔꯕ꯭ꯔꯕ ꯍꯥ? ꯆꯥꯔꯣꯕ꯫ ꯀꯩꯅꯣꯝ ꯇꯧ ꯌꯥꯗꯦ, ꯀꯞꯁꯤꯟꯅꯗꯣꯏꯒꯤꯁꯤꯅ꯫ ꯌꯦꯡꯅꯤꯡꯗꯦꯍꯦ꯫ ꯏꯃꯨꯡꯁꯦ ꯅꯨꯡꯉꯥꯏꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯄꯥꯛꯄꯤ ꯐꯝꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛ ꯊꯣꯛꯈ꯭ꯔꯦ꯫ ꯑꯌꯤꯡꯕꯤꯅ, ꯆꯥꯛ ꯉꯥꯏꯍꯥꯛꯇꯪ ꯆꯥꯒꯦ ꯇꯧꯕꯁꯦ ꯆꯥꯐꯝꯅꯦ ꯈꯪꯗꯦꯗ꯫ ꯃꯍꯥ ꯐꯠꯇꯕꯤ ꯍꯅꯨꯕꯤꯅꯦ ꯃꯁꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛꯅꯤ꯫ ꯃꯁꯤꯗ ꯄꯥꯛꯄꯤꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯁꯨ ꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯁꯨ ꯊꯣꯏꯕ, ꯅꯃꯥꯕꯨ ꯆꯥꯛ ꯊꯣꯡꯈ꯭ꯔꯕ ꯖꯥꯠꯂꯥ? ꯊꯣꯡꯍꯧꯗ꯭ꯔꯤꯗ ꯕꯨꯕꯣꯛ, ꯏꯔꯨ ꯐꯥꯎ ꯂꯨꯍꯧꯗ꯭ꯔꯤ꯫ ꯅꯨꯃꯤꯠꯁꯤꯗꯤ ꯑꯥ ꯌꯧꯈ꯭ꯔꯦꯅꯦꯍꯦ꯫ ꯑꯩꯕꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯆꯥꯛ ꯆꯥꯗꯦ꯫ ꯆꯥꯛꯁꯦ ꯂꯥꯝꯃꯤꯗ꯫ ꯏꯁꯨ ꯊꯣꯏꯕ, ꯅꯪꯅꯦ ꯑꯋꯥꯡꯒꯤ ꯅꯕꯣꯛ ꯇꯣꯝꯕꯤꯒꯤ ꯄꯣꯠꯐꯝ ꯐꯝꯕꯤꯗꯣ ꯃꯈꯣꯏ ꯐꯥꯎꯗ ꯆꯠꯂꯨꯆꯣ꯫ ꯕꯣꯕꯣꯛꯅ ꯆꯥꯅꯅꯕ ꯀꯕꯣꯛꯀ ꯅꯪꯒꯤ ꯑꯆꯥꯄꯣꯠꯀ ꯂꯩꯔꯨꯆꯣ꯫ ꯍꯣꯏ ꯕꯣꯕꯣꯛ꯫ ꯄꯥꯛꯄꯤꯅ ꯃꯁꯨ ꯅꯨꯄꯥꯗ ꯁꯦꯜ ꯄꯤ꯫ ꯊꯣꯏꯕ ꯁꯦꯜꯗꯨ ꯄꯨꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯄꯥꯛꯄꯤ ꯐꯛꯇꯨꯗ ꯑꯃꯨꯛ ꯍꯤꯞꯊꯩ꯫ ꯏꯃꯨꯡꯗꯒꯤ ꯑꯌꯤꯡꯕꯤ ꯊꯣꯛꯂꯛꯏ꯫ ꯃꯆꯥꯅꯨꯄꯥꯕꯨ ꯀꯣꯏꯀꯧ ꯀꯧꯏ꯫ ꯊꯣꯏꯕ! ꯏꯃꯥꯒꯤ ꯊꯣꯏꯕ! ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ, ꯑꯃꯨꯛ ꯁꯣꯏꯗꯅ ꯆꯠꯂꯝꯃꯅꯤꯅꯦ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯂꯝ ꯍꯦꯜꯂꯤꯗꯀꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ꯫ ꯉꯥꯡꯅꯕꯅ ꯃꯔꯣꯜ ꯑꯃ ꯋꯥꯔꯤꯕ꯫ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯇꯦ ꯍꯥꯏꯕꯅꯤ꯫ ꯁꯪꯒꯣꯏꯗ ꯍꯤꯞꯂꯤꯕ ꯃꯅꯦꯝꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, ꯏꯃꯥ, ꯅꯁꯨ ꯅꯨꯄꯥꯗꯤ? ꯃꯥꯕꯨ ꯀꯥꯏ ꯆꯠꯈꯤꯒꯦ? ꯅꯨꯡꯁꯥꯁꯨ ꯁꯥꯕ ꯍꯧꯒꯠꯂꯛꯑꯦ꯫ ꯑꯩꯅ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯛꯇ ꯂꯩꯌꯨ, ꯆꯠꯊꯣꯛꯀꯅꯨ ꯍꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯃꯥꯅ ꯈꯛ ꯌꯥꯗꯦꯕ꯫ ꯄꯥꯛꯄꯤꯅ ꯈꯨꯝꯃꯤ, ꯏꯁꯨꯗꯤ ꯑꯩꯅ ꯄꯥꯈꯣꯟ ꯊꯥꯈꯤ꯫ ꯀꯔꯤꯒꯤ ꯏꯃꯥꯗꯤ ꯏꯆꯥꯗ ꯄꯥꯈꯣꯟ ꯊꯥꯔꯤꯕ? ꯏꯃꯥꯁꯦ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯕ, ꯑꯗꯨꯗ ꯆꯥꯅꯅꯕ ꯈꯔ ꯂꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯄꯣꯠꯐꯝꯗ ꯊꯥꯈꯤꯕꯅꯤ꯫ ꯍꯣ ꯅꯊꯤꯕꯣꯡꯗꯣ ꯂꯥꯝꯂꯕꯗꯤ ꯅꯁꯥꯅ ꯆꯠꯂꯒ ꯂꯩꯕ ꯀꯩꯗꯧꯒꯦ? ꯅꯈꯣꯡ ꯅꯈꯨꯠ ꯄꯥꯜꯂꯤꯗꯨꯕꯨ ꯀꯩꯗꯧꯅꯕꯅꯣ? ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯏꯆꯥꯗꯨꯕꯨ ꯄꯥꯈꯣꯟ ꯊꯥꯔꯒ ꯅꯪꯅ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ? ꯍꯦ ꯍꯅꯨꯕꯤ, ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ? ꯏꯁꯨꯗ ꯄꯥꯈꯣꯟ ꯊꯥꯕꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦꯅꯦ ꯏꯃꯧ ꯏꯕꯦꯝꯃ? ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯀꯥꯏꯅ? ꯌꯥꯝ ꯀꯥꯏ ꯍꯥꯏꯁꯤꯅꯤ꯫ ꯊꯥꯕ ꯌꯥꯔꯣꯏ꯫ ꯅꯨꯡꯁꯥ ꯁꯥꯔꯤꯁꯤ ꯎꯗ꯭ꯔꯣ? ꯍꯣꯏ, ꯏꯃꯥ ꯂꯥꯟꯈ꯭ꯔꯦ꯫ ꯃꯇꯨꯡꯗꯗꯤ ꯊꯥꯔꯔꯣꯏꯒꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕ ꯃꯈꯨꯠꯇ ꯀꯕꯣꯛ ꯈꯔ ꯄꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯌꯤꯡꯕꯤ ꯃꯆꯥꯅꯨꯄꯥꯅ ꯄꯥꯏꯔꯤꯕ ꯆꯥꯅꯅꯕ ꯑꯗꯨ ꯎꯕꯗ ꯁꯥꯎꯔꯗꯨꯅ, ꯅꯁꯥꯅ ꯆꯠꯂꯒ ꯂꯩꯔꯒ ꯆꯥꯕ ꯉꯝꯗ꯭ꯔꯕꯗꯤ ꯆꯥꯔꯨꯅꯨ꯫ ꯃꯁꯤꯗ ꯍꯣꯡꯗꯣꯛꯈ꯭ꯔꯒ ꯐꯒꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯑꯆꯥꯄꯣꯠ ꯑꯗꯨ ꯇꯥꯞ ꯃꯨꯟꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯪꯈꯤ꯫ ꯐꯔꯦꯅꯤ ꯁꯤ ꯑꯣꯏꯔꯗꯤ꯫ ꯆꯥꯅꯤꯡꯈꯣꯕ, ꯆꯥꯔꯣꯗꯅ꯫ ꯍꯅꯨꯕꯤ, ꯀꯨꯔꯨ ꯀꯥꯕꯤ, ꯅꯪꯗ ꯁꯤꯈ꯭ꯔꯣꯅꯦꯍꯦ꯫
ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏ ꯅꯪꯁꯨ ꯍꯌꯦꯡꯈꯩꯗꯤ ꯅꯕꯣꯛ ꯍꯅꯨꯕꯤ ꯑꯁꯤꯅ ꯄꯥꯈꯣꯟ ꯊꯥꯕ ꯑꯃꯠꯇ ꯆꯠꯄ ꯌꯥꯗꯦ ꯈꯪꯉꯕ ꯍꯦꯛ ꯆꯠꯂꯕ ꯑꯩꯅ ꯐꯨꯒꯗꯕꯅꯤ ꯂꯥꯎ ꯏꯃꯨꯡꯗ ꯂꯩꯌꯨ ꯂꯥꯎ ꯃꯆꯥꯅꯨꯄꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯄꯨꯁꯤꯟꯈꯤ ꯄꯥꯛꯄꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯜ ꯊꯣꯛꯅ ꯃꯍꯥꯛ ꯀꯞꯊꯣꯔꯛꯂꯦ ꯀꯔꯤꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯏꯃꯧ ꯅꯨꯄꯤ ꯂꯥꯛꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯅꯤ ꯍꯥꯏꯅ ꯈꯟꯖꯔꯨꯕ ꯉꯁꯤꯗꯤ ꯃꯪꯂꯥꯟꯇ ꯉꯥꯏꯍꯧꯔꯦ ꯍꯤ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ ꯅꯅꯥꯏ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯅꯅꯥꯏꯕꯨ ꯑꯃꯨꯛꯇ ꯂꯧꯁꯤꯟꯕꯤꯔꯣ ꯑꯩꯒꯤ ꯏꯃꯧ ꯑꯁꯦ ꯃꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯇꯥꯏꯕꯪ ꯃꯤꯗꯤ ꯃꯥꯟꯕ ꯃꯤꯗꯤ ꯅꯠꯇꯕ ꯍꯤꯡꯆꯥꯕꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯃꯥꯅ ꯑꯩꯕꯨ ꯆꯥꯈꯤꯗ꯭ꯔꯤꯉꯩꯗ ꯑꯩꯕꯨ ꯍꯥꯟꯅ ꯂꯧꯁꯤꯟꯕꯤꯔꯣꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯞꯆꯩ ꯑꯁꯨꯝ ꯇꯧꯅ ꯑꯏꯪꯕꯤꯅ ꯃꯅꯦꯝꯕꯨ ꯑꯣꯠꯄ ꯅꯩꯕ ꯇꯧꯕ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ ꯃꯅꯦꯝꯕꯨ ꯑꯣꯠꯂꯤꯕ ꯃꯈꯩ ꯑꯏꯪꯕꯤ ꯃꯥꯒꯤ ꯃꯁꯥꯗꯨ ꯍꯔꯥꯎꯖꯕꯒꯨm ꯇꯧꯔꯝꯃꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯏꯪꯕꯤꯅ ꯃꯅꯦꯝꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯃꯥ ꯃꯅꯤꯡꯗ ꯁꯤꯡꯖꯪ ꯂꯩꯍꯧꯕꯅꯦ ꯁꯤꯡ ꯈꯔꯁꯨ ꯂꯩꯍꯧꯕꯅꯦ ꯑꯝꯇ ꯈꯥꯏꯗꯣꯛꯄꯤꯔꯛꯑꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯩꯆꯝ ꯑꯣꯏꯅꯅꯕ ꯁꯤꯡ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯄꯥꯛꯄꯤꯅ ꯇꯞꯅ ꯏꯃꯧ ꯏꯕꯦꯝꯃ ꯏꯃꯥꯁꯦ ꯍꯟꯗꯛꯇꯤ ꯍꯛꯆꯥꯡꯁꯨ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯦ ꯁꯤꯡꯖꯪ ꯊꯥꯡꯒꯠꯇꯨꯅ ꯁꯤꯡ ꯈꯥꯏꯕ ꯍꯥꯏꯕꯗꯣ ꯏꯃꯥꯗꯤ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯀꯩꯅꯣ ꯏꯃꯥ ꯉꯝꯃꯣꯏ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ ꯁꯤꯡꯗꯨ ꯈꯥꯏꯗ꯭ꯔꯕꯗꯤ ꯀꯗꯥꯏꯗꯒꯤ ꯁꯤꯡꯅ ꯃꯩꯆꯝ ꯑꯣꯏꯗꯨꯅ ꯆꯥꯛ ꯊꯣꯡꯅꯒꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯊꯤꯕꯣꯡ ꯂꯥꯝꯃꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯅꯤ ꯍꯩ ꯅꯪꯒꯤ ꯋꯥꯗꯣ ꯀꯟꯃꯜꯂꯤ ꯉꯝꯂꯣꯏꯗꯕ ꯊꯕꯛꯇ ꯇꯧ ꯍꯥꯏꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯉꯝꯗ꯭ꯔꯒꯅ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦꯗꯅ ꯑꯗꯨꯗꯤ ꯅꯪꯅ ꯈꯥꯏꯕꯗꯤ ꯀꯩꯗꯧꯒꯦ ꯁꯣꯜꯂꯕꯤ ꯅꯅꯦꯝ ꯑꯩꯉꯣꯟꯗ ꯇꯧ ꯍꯥꯏꯅ ꯑꯗꯨꯃꯛ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯅꯪꯕꯣ ꯑꯦ ꯏꯃꯥꯒꯤ ꯃꯤꯠꯇ ꯑꯩ ꯑꯁꯤꯕꯨ ꯃꯤꯔꯦꯝ ꯑꯣꯏꯅ ꯎꯕꯤꯔꯨꯔꯕ꯭ꯔꯣ ꯍꯥ ꯌꯨꯝꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯁꯤ ꯀꯅꯥꯅ ꯇꯧꯒꯦ ꯅꯕꯦꯝꯃ ꯑꯩꯅ ꯉꯥꯛꯇ ꯇꯧꯕ ꯅꯠꯇꯕ꯭ꯔꯣ ꯂꯩꯃꯤꯟꯅꯔꯒ ꯊꯕꯛ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯇꯧ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯅ ꯌꯥꯒꯅꯤ ꯑꯩꯗꯤ ꯂꯥꯏ ꯅꯠꯇꯦ ꯑꯩꯗꯤ ꯉꯝꯗꯦ ꯏꯃꯥꯁꯨ ꯏꯃꯥꯅ ꯇꯧꯕ ꯉꯝꯕ ꯊꯕꯛꯇꯤ ꯑꯗꯨꯃꯛ ꯇꯧꯔꯤꯗꯅ ꯍꯣ ꯃꯗꯨꯅ ꯑꯣꯏꯕ ꯌꯥꯔꯣꯏꯌꯦ ꯊꯨꯠ ꯂꯥꯎꯕ ꯐꯤ ꯐꯅꯦꯛ ꯑꯃꯅꯤ ꯁꯨꯔꯒ ꯅꯕꯨꯛ ꯊꯟꯕꯗꯤ ꯌꯥꯔꯣꯏꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯀꯩꯊꯦꯜꯗ ꯆꯠꯂꯨꯒꯅꯤ ꯑꯩꯅ ꯍꯜꯂꯛꯄꯗꯅꯦ ꯁꯤꯡ ꯈꯥꯏꯕ ꯂꯣꯏꯔꯝꯒꯗꯕꯅꯤ ꯍꯩ ꯏꯃꯥꯗꯤ ꯉꯝꯂꯣꯏꯅꯦꯍꯦ ꯊꯕꯛ ꯑꯃꯠꯇ ꯍꯥꯏꯕꯗ ꯅꯣꯡꯃꯗ ꯍꯔꯥꯎ ꯌꯥꯕ ꯅꯠꯇꯦ ꯑꯩꯗꯤ ꯉꯝꯂꯣꯏ ꯑꯁꯤꯅꯕꯨ ꯑꯩꯅ ꯂꯣꯏꯅ ꯇꯧꯕꯗꯤ ꯑꯩꯁꯨ ꯉꯝꯗꯤꯌꯦ ꯅꯪꯅ ꯌꯥꯝꯅ ꯉꯝꯖꯕꯅꯤꯅꯅꯦ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯦꯝꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯅꯤꯡ ꯇꯝꯅ ꯆꯤꯡꯏ ꯂꯩꯔꯤꯕ ꯁꯤꯡꯖꯪ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨ ꯊꯤꯟꯗꯨꯅ ꯍꯥꯏ ꯁꯤꯗ ꯂꯩꯔꯤꯕ ꯁꯤꯡꯖꯪ ꯑꯁꯦ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯈꯥꯏꯒꯗꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯩꯆꯝ ꯑꯣꯏꯅꯤꯡꯉꯥꯏ ꯁꯤꯡ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯑꯩꯅ ꯍꯜꯂꯛꯄꯗ ꯂꯣꯏꯅ ꯈꯥꯏꯔꯝꯒꯗꯕꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯏꯪꯕꯤ ꯃꯄꯥꯟꯂꯣꯝꯗ ꯊꯨꯅ ꯊꯣꯛꯈꯤ ꯀꯩꯊꯦꯜ ꯇꯝꯅ ꯃꯍꯥꯛ ꯆꯠꯈꯤ ꯄꯥꯛꯄꯤꯗꯨ ꯀꯞꯇꯨꯅ ꯂꯩꯍꯧꯏ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯌꯨꯝꯗ ꯍꯜꯂꯛꯑꯣꯕ ꯏꯃꯧ ꯅꯨꯄꯤꯒꯤ ꯁꯥꯔꯩꯗ ꯏꯃꯥꯗꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯦꯅꯦꯍꯦ ꯏꯃꯥꯒꯤ ꯑꯋꯥꯕꯁꯦ ꯅꯪꯕꯨ ꯀꯔꯤꯁꯨ ꯎꯗ꯭ꯔꯕꯔꯅꯦꯍꯦ ꯄꯥꯛꯄꯤꯗꯨ ꯀꯞꯄ ꯌꯥꯕ ꯀꯞꯆꯔꯦ ꯀꯞꯄꯗꯨ ꯑꯃꯨꯛ ꯇꯣꯛꯇꯨꯅ ꯑꯩ ꯀꯞꯇꯨꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯏꯃꯧ ꯅꯨꯄꯤ ꯍꯜꯂꯛꯄꯅ ꯍꯥꯜꯂꯅꯤ ꯁꯤꯡ ꯈꯥꯏꯔꯝꯗꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛ ꯐꯨꯔꯔꯅꯤ ꯑꯩ ꯁꯤꯡ ꯈꯥꯏꯗꯕ ꯌꯥꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯁꯤꯡꯖꯪ ꯑꯗꯨ ꯃꯈꯨꯠꯅ ꯄꯥꯏꯈꯠꯂꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯀꯌꯥ ꯇꯧꯈ꯭ꯔꯦ ꯑꯗꯨ ꯃꯍꯥꯛ ꯍꯧꯖꯤꯛ ꯄꯥꯡꯒꯜ ꯃꯌꯦꯡ ꯇꯥꯁꯤꯜꯂꯛꯂꯤ ꯑꯗꯨꯅ ꯁꯤꯡꯖꯪ ꯑꯗꯨ ꯐꯥꯎꯕ ꯐꯖꯅ ꯊꯥꯡꯒꯠꯄ ꯉꯝꯗ꯭ꯔꯦ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯁꯤꯡꯖꯪ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯁꯤꯡ ꯈꯥꯏ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯊꯥꯡꯒꯠꯄꯗ ꯃꯥꯒꯤ ꯃꯁꯥ ꯑꯗꯨ ꯋꯥꯕꯅ ꯂꯣꯏꯔꯦ ꯃꯈꯥ ꯇꯥꯅ ꯁꯤꯡ ꯈꯥꯏꯕ ꯃꯍꯥꯛ ꯉꯝꯗ꯭ꯔꯦ ꯄꯥꯛꯄꯤ ꯋꯥꯔꯗꯨꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯐꯝꯊꯩ ꯃꯥꯒꯤ ꯃꯊꯃꯣꯏ ꯑꯗꯨꯗꯤ ꯄꯥꯈꯠꯂꯤ ꯏꯃꯧꯗꯤ ꯍꯜꯂꯛꯄꯅ ꯁꯣꯏꯗꯅ ꯍꯥꯜꯂꯦ ꯑꯩꯕꯨ ꯀꯃꯥꯏ ꯇꯧꯅꯤ ꯁꯣꯏꯗꯅ ꯃꯤꯋꯥ ꯑꯃꯨꯛ ꯇꯥꯕ ꯇꯥꯔꯤꯅꯦ ꯑꯩꯕꯨ ꯄꯥꯛꯄꯤ ꯇꯁꯦꯡꯅ ꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯑꯏꯪꯕꯤ ꯀꯩꯊꯦꯜꯗꯒꯤ ꯆꯦꯡ ꯋꯥꯜꯂꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯈꯨꯠꯇ ꯌꯥꯜꯂꯤꯕ ꯆꯦꯡ ꯌꯥꯎꯕ ꯈꯥꯎ ꯑꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯊꯝꯂꯨꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯃꯥꯡꯗ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯃꯅꯤꯡꯂꯣꯝꯗ ꯃꯍꯥꯛ ꯆꯪꯉꯤ ꯍꯦꯛ ꯌꯦꯡꯂꯨꯕꯗ ꯃꯅꯤꯡ ꯑꯗꯨꯗ ꯃꯅꯦꯝꯅ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯤ ꯁꯤꯡ ꯈꯥꯏꯔꯝꯃꯣ ꯍꯥꯏꯅ ꯍꯥꯏꯔꯝꯕ ꯑꯗꯨꯗꯤ ꯑꯃꯠꯇꯕꯨ ꯈꯥꯏꯔꯝꯗ꯭ꯔꯦ ꯃꯗꯨꯕꯨ ꯎꯕꯗ ꯑꯏꯪꯕꯤ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯈꯪꯂꯥꯎ ꯍꯦꯛꯇ ꯂꯥꯎꯏ ꯑꯦ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯣ ꯁꯤꯡ ꯈꯥꯏꯔꯝꯃꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯒ ꯐꯝꯗꯨꯅ ꯂꯩꯔꯝꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯦ ꯍꯦ ꯍꯅꯨꯕꯤ ꯅꯪ ꯌꯥꯝꯅ ꯐꯝꯅꯤꯡꯕ꯭ꯔꯣ ꯍꯥ ꯅꯪ ꯌꯥꯝ ꯐꯝꯅꯤꯡꯕ꯭ꯔꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯈꯨꯕꯥꯛ ꯑꯗꯨꯅ ꯃꯃꯥꯒꯤ ꯃꯅꯒꯟ ꯑꯗꯨꯗ ꯁꯠ ꯊꯥꯕ ꯍꯦꯛꯇ ꯍꯧꯏ ꯄꯥꯛꯄꯤ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯏ ꯃꯃꯧ ꯅꯨꯄꯤꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯐꯝꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯏꯪꯕꯤꯅ ꯁꯥꯎꯅ ꯋꯥ ꯃꯈꯥ ꯇꯥꯏ ꯊꯕꯛ ꯑꯃꯠꯇ ꯇꯧ ꯍꯥꯏꯕꯗ
asuk yamna changkhonjiba asibu karigino nangbo ngasai kaidauraga lege aina nangwada singkhayo haina hairisidi nangdi phamlaga layo haina oina khalura boire hanubi nang ngangnabada aise wari aise tasengna wari nangda sijakhroni he imawi bema ima se singkhaige haina tawramai singjang ase thangkatpa phawba ngamdri madudane ima se tokpani ni he is singjang ase thangkatpa ngamdre kaina charamdai dadi yamiga yamdega cha khitanga thiradi amuk toiba chakluk mapanda phamduna kablakani aduga thaba ama taw haibadana ngamde kaina hojikne sing ase khaidrabanina kadaidagi singna maichamoiduna numidangi chak thongani asukamna wakhal yaudaba hanubi asibu karino haibene pakpi khangba ngamdraduna okhongna kapthorakle nangi saraida ima se khangba ngamdre ne he ima khangba ngamdre ima bo sumna otuna thamgadabagi mo ima bo hatok piro ima ne harau harau sijakrage kaino aibo mi hatpida hange hairo sige haragana ne nahak nathanta thauri yarira hu thakere tawraga sijarujo nasakto yeningde khaji henganguragana kapsin lausina doigi kadaidagi pino onthoknabu yamna haikre ayingbi numidangi chak thongdaba yadabanina singjang adu mana oina paire singkhaiba hogi manakta leiriba manembu yengduna amu hai swaidaga leiganu yam yeningde kadaidanu machalaga leiru chalo pakpi kapna mapalomda thokhe ayingbina machinda murum sonduna singkhara khairame asum tawna singkhara khairaba matungda chakumda pusinduna numidangi chak thongba horame ayingbi yamna sauraduna chak thonglibado manemgi chak saru haplamde kari tawbagi magi chak saru haptoiba thabak amata tawbasu kanadaba chara helaga sigiraga sijarsan suklamna nusidaba sibu karino khangdemi numidangi chak tu loireduna mama macha makhoi ani charame pakpi phamungda hiple mamauga masuga chak chakre haiba mahak khangi midu adudagi lepa laitana pirang kaya sinthaduna mahak kapli ahalga oisilakpaga asumna chaba thakpa watpaga magi masado nongmaninegi matungda adum amuk naragle pakpi anabana maram oiduna phamungdagi mahak hentokpa ngamdre mahakna naraga ayingbina isau langbadi asum hilaklame ho aibu kayam kuina otuna leibikige hairibano phamung aduda kunduna som leibana kaisu kanaroi kok sikro kaidawrage ai amukta nungaina lehauge pakpi mana hena sininglabani siba ngamdabagi mahak yamna wana leiribani mamau nupina ngangli sakliba mayam adu mahak loina tai adubu karisu khumde khumbasu talle tahaidaba wahai kaya ama taraga mahak kappade lepte adubu ma warabasu wana machanupa halakpa ngaire ayingbina makhatana isau langbe thabakna asuk yamna chilleba matam asida anabagi sebaga amuk tawduna leiba kaidine ngamjararoi kari thoi haiduna tawja sarino ho khare hu taret mu khare mabuga se phatabanina sisu sidene mi se otuna adum leiba ho amanga soi tawninglabasune phamung adu adum tawsilu suba chamba sengba kaidi aidi ngamoi nangi thokpani hanna phawba yengloidabani aidi asumna ngangba yaba nganglongloga mahak mayumdagi thokre machanupa so sanaba thokki mahak su lekai machera de khoida chattuna phamduna leiri makhoi ahum leiri ayingbina hai ho amuk suna aduna leiri aikhoigi hanubidu aidine pungpen hi belabani tawrise tombinawna hai ayingbiya handamuti su helaganu kaino tawragane koksina naba honako mana adumaina hingduna leiraga nangonda dum yenanabani mana koksikrabadi pharedana radhena su mateng pangsilai aduni handamuktine su helaganu nama aduna naringai ko hatokro wai kayam sangi yenguna ayingbina hai adudi ije mana tumningai da mona namlaga ai hekta hatlage o khangde nangna thokpa phana na bataw makoina ngangnariba wafamsing ado sangoi marumda lumduna leiriba ayingbigi mapuroiba thembana loina tarami mahak langphaidagi halaktuna mayumda changlure mamagi oiramliba phibam adu mahak ure pakpina machanu paki mafamda paw pumba tambe mamong nupina mangonda otkhiba kaya adubo haire madubu tabada themba saubuna loire sauduna magi nupibu thiraklibane mache khoida laiki haiba khangbadagidi mahak changlakpa matam asida magi nupina sanariba wari pumba mahak tare themba mayum tamna prap hali mayum hek yaubaga chai asangba ama thiduna makhuna paiduna laikre magi nupina halakpa ngaiduna mahak leire pung khara haujinkre ayingbi mayumda halakle mangolda dari aduda mapuroibuna phamduna leiribadu uraduna hai haima langpai hanbira amedana kayam kuirage
ꯀꯩꯅꯣ ꯆꯩꯒ ꯄꯥꯏꯗꯨꯅ ꯂꯩꯔꯤꯗꯨꯅ? ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯪꯗꯕꯅꯤꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯆꯪꯁꯤꯜꯂꯤ꯫ ꯁꯥꯎꯕꯅ ꯂꯣꯏꯔꯕ ꯊꯦꯝꯕꯅ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯆꯩ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯦꯛꯇ ꯀꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯀꯩꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯣ? ꯉꯥꯎꯔꯕ꯭ꯔꯕ? ꯑꯌꯣ ꯅꯥꯕꯅ ꯌꯥꯗ꯭ꯔꯦ꯫ ꯐꯨꯕ ꯂꯦꯞꯇꯨꯅ ꯍꯥꯏ, ꯏꯃꯥꯁꯦ, ꯍꯣꯔꯦꯟꯗꯤ ꯅꯪꯅ ꯃꯣꯟꯅ ꯅꯝꯗꯨꯅ ꯍꯥꯠꯂꯗꯕ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯏꯃꯥꯕꯨ ꯍꯥꯠꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯅꯪꯕꯨ ꯍꯥꯟꯅ ꯍꯥꯠꯄ ꯇꯥꯔꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤ, ꯅꯪꯗꯤ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ꯫ ꯃꯅꯦꯝꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ, ꯃꯤꯕꯨ ꯑꯣꯠꯄ, ꯅꯪꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯈꯪꯂꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯈꯥ ꯇꯥꯅ ꯐꯨꯔꯝꯃꯤ꯫ ꯆꯩꯅꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯌꯤꯡꯕꯤ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯂꯦ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯩ, ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯒꯤ ꯏꯔꯥꯜ ꯑꯁꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯇꯁꯦꯡꯅ ꯂꯥꯟꯖꯈ꯭ꯔꯦ꯫ ꯅꯪꯅ ꯂꯥꯜꯂꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ? ꯅꯪ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ꯫ ꯍꯧꯖꯤꯛꯃꯛ ꯅꯄꯥꯝꯗ ꯆꯠꯈꯤꯒꯗꯕꯅꯤ꯫ ꯉꯁꯤꯒꯤ ꯆꯩꯐꯨ ꯑꯁꯤꯗ ꯑꯌꯤꯡꯕꯤ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯂꯦ꯫ ꯀꯞꯅ ꯀꯞꯅ ꯃꯄꯨꯔꯣꯏꯕꯗ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯊꯦꯝꯕ, ꯃꯥꯒꯤ ꯑꯁꯥꯎꯕꯗꯤ ꯐꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯑꯌꯤꯡꯕꯤ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯤ꯫ ꯐꯃꯨꯡꯗ ꯍꯤꯞꯂꯤꯕ ꯃꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯀꯣꯟꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯖꯩ, ꯏꯃꯥ, ꯅꯃꯧ ꯂꯥꯟꯈ꯭ꯔꯦ꯫ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯅꯃꯧꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕꯅ ꯇꯧꯍꯩꯗꯕ ꯀꯌꯥ ꯑꯃ ꯏꯃꯥꯒꯤ ꯃꯐꯝꯗ ꯇꯧꯈ꯭ꯔꯦ꯫ ꯏꯃꯥ, ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯔꯝꯃꯤ꯫ ꯊꯦꯝꯕ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯏ꯫ ꯑꯗꯨꯒ ꯍꯥꯏ, ꯍꯦ, ꯀꯞꯁꯤꯟꯅꯕꯅ ꯀꯥꯟꯅꯔꯣꯏ꯫ ꯍꯧꯖꯤꯛꯃꯛ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ꯫ ꯂꯥꯛꯑꯣ꯫ ꯏꯃꯥ, ꯅꯃꯧꯕꯨ ꯌꯨꯝꯁꯤꯗ ꯂꯩꯍꯟꯕꯤꯌꯨ꯫ ꯅꯃꯧ ꯇꯁꯦꯡꯅ ꯂꯥꯟꯈ꯭ꯔꯦ꯫ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯁꯨꯝꯅ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯄꯥꯛꯄꯤ, ꯃꯃꯧ ꯅꯨꯄꯤꯒꯤ ꯄꯤꯔꯣꯏꯅꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯈꯣꯜ ꯊꯣꯛꯅ ꯃꯍꯥꯛꯅ ꯍꯥꯏ, ꯏꯃꯧꯅ ꯀꯔꯤ ꯂꯥꯟꯒꯅꯤ? ꯂꯥꯜꯂꯤꯕꯗꯤ ꯏꯃꯥꯅꯤ, ꯏꯃꯧ ꯂꯥꯟꯗꯦ꯫ ꯏꯃꯥ, ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯏꯃꯧꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯤꯀꯨꯞ ꯑꯁꯦ ꯏꯃꯥꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯏꯃꯥ ꯄꯦꯜꯂꯤ꯫ ꯕꯦꯝꯃ, ꯏꯃꯥꯅ ꯅꯪꯕꯨ ꯉꯥꯛꯄꯤꯔꯕꯅꯤ꯫ ꯏꯃꯥ꯫ ꯃꯆꯥ ꯃꯃꯧ ꯑꯣꯏꯕꯁꯤꯡꯅ ꯀꯌꯥꯔꯛ ꯂꯥꯜꯂꯛꯂꯕꯁꯨ ꯃꯈꯣꯏꯒꯤ ꯋꯥꯍꯩ ꯑꯃꯗ ꯉꯥꯛꯄꯤꯕ ꯉꯝꯕ ꯍꯥꯏꯕꯁꯤ ꯃꯃꯥ ꯑꯣꯏꯕꯤꯇꯅ ꯉꯝꯕꯅꯤ꯫ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯗꯨ ꯀꯥꯎꯊꯣꯛꯇꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯕꯗ ꯋꯥꯈꯜ ꯇꯥꯔꯛꯂꯕ ꯃꯃꯧ ꯅꯨꯄꯤꯕꯨ ꯄꯥꯛꯄꯤꯅ ꯊꯃꯣꯏ ꯁꯦꯡꯅ ꯉꯥꯛꯄꯤꯈꯤꯔꯝꯃꯤ꯫